Mountaineering Chingkaba haibasi malemda khwaidagi khudongthiningai oiba risky oiba thabaksingi manungda masichu amane. Mountaineer Chingkaba miyuisingi makoigi amata ngairba mang asi malemda khwaidagi wangba mountain peak Mount Everest asi kabani. Adubu ngasigi episode asida pujarakliba asidi malemda khwaidagi Phaoba Chingkaba mahak asi hujiki matamda naha kayana so inspiration oina longnariba mahakna supna tangi Mount Everest khakta nattana malemda khwaidagi wangba chingdol 13 sukaramduna mahakna world record su thamkiba aduga Netflix na Phaoba mahakki maramda documentary ama semduna puthokkiba aduga handakta July thada chingkaduna leiringi matamda unning khairatuna mahak asi nansinduna sikraba Nirmal Purja miyamna NIMS DAI haina khangnariba misak asigi maramda ngasigi episode asida mayam amangtang punni yengminasi episode asimak subscriber singi request da semjabani. High altitude mountaineering haiba wahi asi taba matamda miyamgi wakhalonda khwaidagi ihan hana urakba misak asi Nirmal Purja NIMS DAI haiba misak asini Somsu karigumba mahakki maming asi hujik Phaoba tadriba misak oibiba targati masigi misak asigi maming asi amungtang khangjanbiyo. NIMS DAI Nepal gi Dana hairiba apikba khunggang amada 25 July 1983 gi numita pokibani mahakki khunggang asimak malemda khwaidagi wangbada taret suba chingdol Dholagiri hairiba mountain asigi marumda lei aduna makhoina leiriba khunggang asi samudragi sea level dagi 1600 meter wangba mafamni. NIMS DAI machil manau manga pokpagi manungda makna mari subani mahakki mapagi mamingna Bahadur Purja aduga mamagi mamingna Purna Kumari kawi mahakki mapa si Indian Army da Gurkha Regiment da thabak torommi aduga mahakki mamadi farming gi background dagi lakpani mahakki mamaga mapaga kas ki khetnaba lerammi aduna samaj ki minok maisa dagi theidoknaba amadi macha singi makha taba mahimasing tamhanabagi damakta NIMS DAI na chahi mari muk surakpa adwaida makhoigi imung manung tampaki khara plain oiba khara saba mafam amada honglaklammi matamgi matung inna mahakki mayamba marisu Gurkha join tawkhirami aduna NIMS DAI English school amada tamhalakhi schooling gi matamdagi mahak sana khotnabada thawa yamna yorakhi mahakna yamna pamjarapa khwaidagi yamna herakpa si kickboxing ni adubu family gi footstep matung illaduna mahaksu 2003 da masagi chahi 19 suba matamda British Army gi Gurkha Brigades da join tawkhi aduga 2006 tana mahak luhongkhi maduda chahi taruk leiramlaba matung 2009 da mahak asi amok Britain gi khwaidagi sathiba force SBS Special Boat Service ta muk selection phangkirami mahak asi history da khwaidagi ihan hanba Nepali amani masina British gi SBS service ta selection phangbangam kiba Special Boat Service ta mahak asi cold weather warfare gidamakta specialist amoina lerammi 2012 ta mahakna mayumda suti lakpa matamda Mount Everest ki base camp da chatlui mafam adudagi halaklaba matungda mahakki masada ching kaning bagi wakhalol ama pokpa horakhi madudagi 2014 da mahakna makhogi het khungi manakta leiba mahakna piklingai ukiba 8000 meter dagi hena wangba Dholagiri heriba ching asi kapa hokhi Madugi matungda 2016 da mahakna Mount Everest kakhi aduga 2017 da amukkasu hanna British Crown da Gurkha gi chahi chani suba service ki damakta mahakna luchingduna miyoi 13 gi team ama Mount Everest karui chahi adumakta da mahakna Mount Everest khakta nattana Lahotse amadi Makalu hairiba mountain peak ani sisu kakhi masina mahakki matamadu da khwaidagi ihan hanba world record oikhi 2018 da NIMS DAI na yamna ngakpa decision ama lawkhi mahakna chahi sudringai da Britain gi special boat service pu thadok lamlaga pension Phaoba amata logdaba makai mahakki career mountaineering da henna mai onsin bangamna bagidamakta record kaya thugaiba yana bagdamakta mahakna service pu thadok lamkhi aduga 2019 da mahakna mission ama hokhi masigi mission asigi mamingna project possible kawi Masimak mahakna mahaki initial stage ta funding tawbinaba leitaba makhoina mahaki mission asibu
impossible oigani haina hairakpadagi mahakna mahaki project bu impossible bu possible oi haibo utnaba project possible haina thonbani karigumba ching ama meter lising nipan dagi hen wangba tarakati meter lising nipan ya awangbagi mathak adubu dead zone haina khangnai maramdi hairiba mafam sing aduda asuki matik yamna wangbana nungsit ki kuyom yamna pasilati aduna oxygen marang kaina phangba ngamde masida oxygen supply yauduna ka bahibasi oithoktabani malem asida 8000 meter dagi hena wangba independent oiba chingdol taraga mari lei masigi wangkhraba chingdol tara mari makasi loina ka bangam kiba misat asi mamangda South Korea gi climber Kim Chang Ho ni misat asina chingdol tara mari makasi punna ka ba matamda chahi taret ka tha tara amri numit taruk ni changki aduba 2019 gi 23rd April gi numit gi NIMS daina ma ki project possible hoki Maduda mahakna ihan hana Nepal da leba Mount Annapurna kaki masimak malemda leiriba khwaidagi wangba chingdol tara mari asigi manungda khwaidagi khudong thiningai oiba deathless oiba chingdol ni madugi matungda chahi adumaki 12 May da Dholagiri aduga 15 May da na Kangchenjunga kaki aduga 22nd May da na Mount Everest amadi Lhotse animak punna kaki asumna list asida uriba asigumna mathang mahakna malemda leiriba khwaidagi wangba chingdol tara mari asibu mahakna subna tangi tha taruka numit tarukni haibadi 189 days ta punna kaba ngamki masimak thugaibada khara wargadaba world record amasuni masina mamang thakta Korean climber amana thamlamba record adudagi chahi taret hena ngankhatna thamkiba record ni NIMS daigi ma ki masigi achievement record asigi matungda Netflix na Phaoba 2021 da ma ki maramda documentary ma semduna puthokki masigi mamingna 14 pics nothing is impossible kawi NIMS dai record thamnabagidamagta Chingkaba khapta natana mahakna Miyoi sing kanna bagidamagta su Chingkai Annapurnada pung nifudagi hena panduna leiramba climber singbu kanbada su mating pangki mahakna 8000 meter hena wangpa mafamda atopa climber da mathoi kanna bagidamagta mahaki oxygen cylinder phoba pithokki masigi matungda lakhi Nirmal Purja NIMS daigi aruiba pungpham 30 July 2026 के निमित्त निर्मल पुरजा अमदी महक्का लुइनबा म्युई मापन मखुई पुन्ना म्युई तारा पाकिस्तान की कोराकोरम रेंज ता लेबा ब्रॉड माउंटेन पीक कारिंगाई मीटर लिसिंग तरुक चात्रुक तगिना लिसिंग तरेत मुक वांगबा मफमदा अनि सुबा केम दगी अहुम सुबा केम फोबगी मरक्ता कारिंगाई उन निंखाई सलपदगी मखुई तारा मक लोइना ननसिनकी masigi image asi makhoi taragi iroi loina kafoba photo ni asumna August ki date 1 2026 ki nimitta makhoi tara magasi loina sire haidunu confirm tawki aduga August ki tang ani dana ma ki body bu recover tawbangamki asumna malemda khwaidagi Phaoba Chingkaba misak Nirmal Purja gi punsi loiki mahakna khoida zaruba mahakna Chingkaba pamjarubagi mati awangba untana kublaba chingsang parengna Nirmal Purja bu matam supagi oina konsinduna thamki Nirmal Purja budi ngasi leikhidre adubu mahaki maming ngasiti itihas na leiriba makai myoiba jati asina ningsingduna lehoragani video se bunungai biba taragadi like share amadi comment tobiramu aduga makha tarakpa interesting video singidamakta amazing fact manipur youtube channel bisu mayamna loisilakpada subscribe amutang tobiramu